ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡꯒ ꯁꯣꯛꯅꯕ ꯂꯥꯟꯅꯤ ꯍꯥꯏꯔꯒ ꯁꯦꯟꯇꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯍꯧꯖꯤꯛ ꯃꯩꯇꯩ ꯃꯤꯌꯥꯝꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤꯡꯒ ꯁꯣꯛꯅꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯑꯇꯩ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ ꯑꯁꯤꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯥꯡꯊꯣꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯅꯤꯡꯂꯒ ꯀꯥꯏꯖꯧ, ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯇꯤ ꯀꯔꯤꯁꯨ ꯁꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯗු ꯐꯣꯡꯅ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯥꯗ ꯍꯥꯞꯄꯤꯗ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯒꯤ ꯇꯥꯍꯜꯂꯦ꯫ ꯁꯥꯃꯨ ꯃꯅꯤꯡꯗ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯥꯟꯊꯦꯡꯗ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯌꯥꯝꯅ ꯄꯥꯡꯗꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯄꯥꯏꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕꯗꯤ ꯃꯇꯤꯛ ꯆꯥꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯏꯆꯪ ꯊꯧꯅ ꯂꯥꯎꯈ꯭ꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯨꯞꯅꯇꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯈꯛꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯚꯤꯈ꯭ꯌꯥ ꯅꯤꯕꯒꯨꯝ ꯅꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯅ ꯍꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯥꯟꯊꯦꯡꯗ ꯃꯌꯣꯡ ꯌꯥꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯂꯝꯗꯝꯁꯤꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯄꯥꯔꯤ ꯀꯌꯥ ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯩꯕꯥꯛ ꯀꯟꯅꯕ ꯂꯥꯟꯊꯦꯡꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯌꯥꯗꯦ, ꯏꯔꯩꯕꯥꯛ ꯀꯟꯖꯒꯦ, ꯈꯨꯠꯂꯥꯏ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗꯅ ꯂꯩ꯫ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯒꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯥꯟꯊꯦꯡꯗ ꯁꯤꯖꯤꯟꯅꯅꯕ ꯅꯣꯡꯃꯩ ꯈꯔ ꯂꯧꯈꯤꯕ ꯑꯗꯨꯁꯨ ꯂꯩꯉꯥꯛꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯅꯝꯗꯨꯅ ꯍꯦꯛꯇ ꯈꯣꯝꯒꯠꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯗ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯔꯧ ꯊꯥꯡꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯇꯅ ꯅꯤꯜꯂꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯄꯥꯡꯗꯕꯒꯤ ꯃꯇꯧ ꯑꯃꯒꯨꯝ ꯂꯩꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯎꯠꯂꯤꯕꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯇꯅ ꯅꯤꯜꯂꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯄꯥꯡꯗꯕꯒꯤ ꯃꯇꯧ ꯂꯩꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯔꯣই ꯍꯥꯏꯅ ꯎꯠꯂꯤꯕꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯖꯪꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯊꯥ 9 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯗꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒ ꯁꯣꯛꯅꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗠𝗏𝗡𝗜ꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯥꯅꯕ ꯍꯥꯏꯔꯕ ꯐꯥꯎꯕ ꯋꯥ ꯑꯣꯏꯅ ꯂꯧꯕꯤꯗ꯭ꯔꯦ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ, ꯃꯤꯄꯥꯡꯗꯕꯒꯤ ꯃꯇꯧꯒꯨꯝ ꯂꯨꯞꯊꯗꯨꯅ ꯂꯩꯕ ꯇꯧꯒꯨꯝꯁꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯒꯤ ꯄꯥꯎꯗ ꯂꯩꯉꯥꯛꯂꯣꯟꯗ ꯌꯥꯝꯅ ꯇꯥꯡꯕ ꯑꯃ ꯑꯣꯏꯅ ꯁꯤ.ꯑꯦꯝꯅ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ꯫
Central government na sponsor toba illegal migrant 𝗘𝗥𝗔𝗡𝗜 Manipurda chathariba war crimes na maram oiraga state asi lengak leitabaga pangkaknare Central government na wathok asigi waroisin puraknabagi mahut state lengak pu makhong mukut punsinduna thambadagi wathok asi waroisin purakpa ngamdabani Central government na proxy war chathare haibagi wafam leirakliba asi mayek laraba khudamni Myanmar da base toba khulai paiba lalobu singna nongmai sungkap kapnadana suspension of operation su chathaduna State asigi tongan mafam singda makhoigi designated camp sing hangduna ngak senduna thamliba lalobu singa sugi ground rule thugaiduna landa halliba asini thawng asigi mayokta state cabinet amadi assembly da su handoknabagi warep logduna central government ta khangan kiba leiraba su ngasi phawba thabakta onthokdana landa rikliba singbu mathau sangduna thamliba asina lal asi proxy war ne haibadu hena mayek sengali illegal migrant cookie terrorist singna Manipur gi apunbagi saktam thugairaga cookie singi tonganba lebak ama semnaba war crime chathaba haukiba asi mamang sahi lisingani kulumdoi May 3 dagi haurakkiba adu tha 13 phajilagle Maitai singi yum amadi laisang sing paktaknana mai thaba amadi mioi kayagi punsi hingthat thatuna khangu thakta bikamna hankiba amadi pharaga mangan khibagi mikap mirau khona nilibasi India government ki lusingba singna tana tasinadaba amadi khangna khangsin usinadana leiri terrorist singna yum kai mai thadok pikraba mioi lising humpu hena relief camp singda changja phamlogduna leiriba asigi waroisin puraknaba honari hairabasu thabakta onthokpa tawdana manung lenba moongi politics sanaduna leiringai gi chairakta terrorist singna drone dagi mathang bom thadaduna mi hatpa amadi mioi kaya amana asok apan nanghankhibagi ikan kanadana rocket launcher missile na chingba attack sing chatharakpada India government na karisu nachungdaba haibasi political conspiracy gi oiba proxy war chathabani haibada haimanba thokloi foreign aggression bu ngakliba Manipur lenga gi chief minister dagi unified command loktoktuna landarakhiba sing free thaduna thambadagi lenga asi mapu pandaba pangkakna haliba asigi nungi maram karino haibasini Manipur gi haujik oiriba mihat mipun mihau langpok mikap mirau khol asida mamingtagi oiba karisu tawba ngamdaba lengak oheliba asi ruling gi CM yauna MLA minister singi mathakta pendraba miyamna chai thangba yauna phawba thadoknaba demand torokkibadagi CM na ruling gi MLA singi oiba mifam pangthoktuna warep kaya logduna governor da memorandum pisinduna demand tawbagi thawong chatharakhiba asi khangba ngamdabadagi pangkak lakpagi kudamni state asigi chief minister na lusingba ruling gi MLA singna state ki governor da aiba memorandum pisinduna wakatpagi thodok chathabasi state sigi puwari da tangna thokpa thodok amani lowi memorandum aduda CM dagi lokthokkiba unified command amuk hanba yauna tongan ba hiram Nepal da demand tawri CM na memorandum pibagi phirep asi thenglabasu thengna thongna phabagi khongthangni CM dagi lokthokkiba unified command hanjilhalu haribasigi nungi oiba maramdi thokliba thodok asigi waroisin purakki haibani masida phawba central government na ayaba piraktaba thoklabadi proxy war ni haina lobaga loinana MLA minister sing paktaknana resign tawduna landarakliba singi mayokta punna landaminaduna lamdam asigi laimaidagi national political party sing maru phukna mutkhibagi phirep lopham thoi makha tarakpa pawda arambai tengol gi korong ngamna khumanna thagalakpa post amada angang sing soe phajana irang asibu lamjingliba sing wari sanakisi phajana tawgadabadu aikhoi yauraga mai paknaba tawse thibani amana hai moina tawbani karino angang sing loi sokpa phattanungda thokpa tare lamjingliba singna lot khraga angang sing tawhanbadi fatte karino tawse haibadu tawminasi aikhoisu yauge makha tarakpada arambai tengolgi PRO Robin khairakpamna thadorokpa posta mayangna amadi kukina pambudumak hek thoe irecha khudingmak amukta punna khanthaminakisi masida siba naba yaurabadi kanagi mangjabano makok chingba luptu aikhoiga wari sanagisi maram chaba khudingmak aikhoisu yaujage icha inaw mayamse yengba ngamdre ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯤ.ꯖꯤꯒꯤꯅꯦꯅ ꯍꯥꯏꯕꯗꯣ ꯃꯥ ꯑꯁꯣꯛꯄ ꯂꯩꯇꯦ ꯑꯁꯣꯛꯄ ꯍꯥꯏꯗꯤ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯕ ꯄꯣꯠꯃꯛꯇꯤ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅ ꯂꯩꯇꯦꯅ ꯍꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯄꯥꯟꯕꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤ ꯐꯤꯕꯝꯁꯦ ꯃꯥ ꯍꯧꯖꯤꯛ ꯀꯟꯁꯤꯌꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯥꯗ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯀꯟꯁꯤꯌꯁ ꯑꯣꯏꯔꯦ ꯁꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯇꯦꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯃꯤꯡ ꯊꯣꯏ ꯀꯧꯋꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯂꯧꯕ ꯌꯥꯕ ꯁꯤꯕ ꯌꯥꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯝꯇ ꯌꯦꯡꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯃꯃꯤꯡ ꯀꯩ ꯍꯥꯏꯒꯦ ꯊꯣꯏ ꯍꯥꯏꯕ ꯆꯍꯤ 12